Lakhipuronline puthok-saba Megi tang tara Thangze numit ki Khomjinba Pao tabirase. Ahanbada maruoiba pao. Ngamkhai paringi mafam kuntra tarukta Pakistana drone chambri rom sijanaduna landharakiba adubo Bharat lanmina mai pakan kidre. Barak Tampak ki mafam da sungarang Kabi Guru Rabindranath Thakur gi ningsing thorom pangthoknakre. Chande Sarma Manipuri Sangit Bidyaloy Kasarda Pungi Sayamadi Duhar ki class haudokre amasung Jiribamda Chathakiba futsal tournament da KMYC na champion aduga Sinlon Club na runners up takre. Haujik mapung oiba pau tabirase. Pakistan na Bharat ki Jammu amasung Kashmir gi Leh dagi hauraga Gujarat ki Char Creek phaubada Malengi ngamkhai paringi mafam kuntra tarukta Turkey da saba drone chambri rom sijanaduna landana bahonarakiba Bharat lanmina mai pakan kidre. Makhoina lanmi singi camp Gurudwara amadi mi taba mafam sing tamduna paisal halakibani haire. Bharat ki nongthak lanmina makhoi gi thorang sing adugi paukum matik chana pikre haire. Ngarang nungthilda New Delhi da pangthokiba paugi mifam amada Foreign Secretary Vikram Misri na Defense Ministry ki Colonel Sophia Qureshi amasung Wing Commander Bhumika Singh na masigi matangda marik chumna paudam khre. Bharat ki lanmi sing na Pakistan ki drone missile amasung atopa khutlai sing sijanaduna changsilakiba khongjang mai pakhan kidre. Defense Ministry na pause pumnamak amasung digital platform singda security force singi chathok chasin live oina phongdokpa singdagi lepna bahaikre. Assam ki Mukhyamantri Dr. Himanta Biswa Sarma na mahaki social media da thadorokpa warolamada rajya sida pangthoknabagi lepluraba bihu gi thoram pumnamak ngasidagi lepnaba miyamda haijakre. Delhi airport da ngarang flight chamaga kuntranipan cancel tawkre. Bharat na digital strike chathabagi khongjang ama oina Pakistan ki web series podcast pumnamak Bharat ki OTT platform dagi lokthokna bahaikre. Nepal na Bharat pu saugaladuna terrorism muthatnaba honabada makhoisu Bharat ka loinana lairi haina phongdokre. China na Pakistan da pipa JF-17 fighter jet adu sel thiba loidringai na Bharat lanmina thukaikre haire. Naharol Khorirol Silup Assam Lakhipur na ngarang mi kitang mapan irai numit chama manga suba Kabi Guru Rabindranath Thakur gi ningsing thoram Silup ki president Thokjom Biswanath na mipamapu macha khol gi president Sobam Ongbi Jayanti na mithung maroi bawangang loi ani Professor Ngangom Basanta Kumar amasung Dr. Yengkhom Raj Bihari na mifam gi phampham langda lengsintuna Silup ki sanglenda chinglemna thorom pangthokre. Silup ki secretary Wahengba Binoy Kumar na taram na okpagaloina na wahauduk piratuna haudoki bathoramda Professor Ngangom Basanta Kumar Dr. Yengkhom Raj Bihari Thokjom Biswanath na chingbana Kabi Guru gi sahitya haiba hiram sida warol kya thambiki. Thorong gi ani suba tangkakta Kabi Abdul Hamid na moderator oibiduna pangthokiba seireng saidinabagi thoromda Dr. Yengkhom Raj Bihari na seireng paduna haudokpagaloina na Sobam Ongbi Jayanti CHBD Ayekpam Surjamukhi Irungbam Prabhavati S. Saitapati Naurim Nilmani Konthojam Nandababu amasung Abdul Hamid na chingba Kabi mapan na seireng pathokhe. Thoramasida CHBD Kumar na Manipuri da Rabindra Sangit saktuna sayo amasung sairoi isai kudol tamke. Kabi Guru Rabindranath Thakur gi mapok numit ka marilena na ngarang Eureka English High School Joypur da Kabi Guru gi ningsing thorom pangthokre. Numit asiga marilena na layak pa henda na bagi thorom amasu pangthokhe. Thorom da school asigi principal Hainam Singh Hajit Thangjam Brojen Mrinal Roy na chingba Oja Singh na sarujaki. Aroi bada layak pa henda na bada makok mathang takraba singda manamatum su yenthokhe. Chande Sarma Manipuri Sangit Bidyaloy Kakmara Kasarda Pung Isai amadi Duhar ki class ngarang tagi haudokre. Haudokpagi thoramda Chongtham Gaura amasung Kangabam Gauramani mifam mapu amasung athoiba mithung oina sarujaki. Sangit Bidyaloy asida ahanba tangkaki oina Pung Isai amadi Duhar ki class asigi matungda ahenba class su haplagani haire. Ahanba tangkaki oina Oja Pari Maitai na Pung ki class Oja Hainam Thambalngona Isai atuga Oja Huyam Syamna Duhar takpigani loinana Sangit Bidyaloy asigi president Chandam Mangolna takpi tambiba asida mateng pangani.
हौदोकपगी थोरम असिगा मरी लेनना चांदे शर्मा मणिपुरी संगीत विद्यालय की प्रेसिडेंट चांदम मंगोलना असुमना फोंदोखी हार मक्तदा कसायरम दममेसु लखिपुरादा लेबिरिबा लाइगुरु सिनाव सिंह नेंगफमदा चांदम मंगल सिंह इसे सकपना इको उनो खुरमजरी सिनाव मयाम आइना मतम कुइदे खंजरकपा आशा वखल अदोंगासी जायफरबा मिट असीदा इरान असीदा आइगी संगीत विद्यालय ngasi opening tawjabani loilona opening tawbasida kasaram dam lebiriba angang sing amiksu agartala dagi lapidana guwahati dagi lapidana ngasi guru boron forum pangthokre tinglimna pangthokpikre maramaduna aina haijaningbadi ngasi gi aigi kasar takmaraiba khungasida chande sharma manipuri sangeet vidyaloy asi ai ngasi dagi opening si haujare maramaduna kasaram damda lebiriba aigi Lakhipuronline leibiriba nunsijaraba oja guru sing sinau singna adong adongge icha isu sing sibu pubiragle harga ai matam pumbada ai emission laujari ado mayamna lakpiu sankirtana sibu mapung phanbiu sankirtana si jokasi lolelona na kasalan damasi sankirtan ge maya si mami samjalagle maram maduna aina mami samjalsu usuga pendabdagi aina sankirtan si lingkhatchabani aduna amkasu hanna aina media thongda nolukchari hojiksu matam leiri matam pumbada ai welcome tawjari kasaram damda leibiriba sinau sing icha isu pubirakle harga nat sankirtan se emission tawbiraga angang sing pung isai tambiu haidana aina media gai thongda amka hanai kokona puramjari Talita, talita, lata, laang, diri, laang, laang, जिरीबाम फॉरेस्ट डिवीजन सेंदुना जिरीबाम की उचाथोल लेबा जिरीबाम फॉरेस्ट डिवीजन के ऑफिस ता कंपेंसेटरी एफॉरेस्टेशन फंड मैनेजमेंट एंड प्लानिंग अथॉरिटी की मीटिंग मखादा खुंगंग कुनमंगा की फॉरेस्ट फायर कमिटी सेम्बगा लोइनना अवेयरनेस प्रोग्राम मंगरांग पांगथोखरे थरोमदा डीएफओ एलांगबम निर्मला चनु अमदी जिरी कॉलेज के असिस्टेंट प्रोफेसर एल जामिनी कांतना मथंगसिना चीफ गेस्ट अमसुंग गेस्ट ऑफ ऑनर ओइना दाइस्ता फंखे थौरम की मखा चथरकपा ओइना मतौ करमना चाक थोंगनब गैस सिलेंडर मई हौरकपदगी कनगतगे अमदे फायर एक्सटिंग्विशर बु करमना सिजनगनी हाइबगी मतांगदसु मियामदा उठखि थौरम असिदा विलेज फॉरेस्ट फायर कमिटी लोकल क्लब सिंग एनजीओ सिंग JFMC की मेंबर सिंग फॉरेस्ट अमदी वाइल्ड लाइफ पामजबा मियोइ सिंग थौरम असिदा सरुक जाखि थौरम ग मरी लेनना DFO एलांगबम निर्मला चनुना फॉरेस्ट फायर कंट्रोल तबगी मतांगदा सुगाइना फोंदोखि फॉरेस्ट फायर से उमंग मई चापा फायर बुदी मखन मखन मैम लई अदुबो कोई ngasi gi focus di ayambana umang mei chakpa gi matang dane umang mei chakpa si madam ka maru mama le ai mamang da aro na su yam padana ma rik chumna haidi gre dubo aina amuka hanna amuk repeat tawjarabada manipur da di mei chakpa gi maram se shifting cultivation natraga zoom cultivation hariba umang mei thadoga khoi gi amuk pamlau tawbuse si ki maram sinane aduna control to bunga tamdasu khara wai kagino hadadi mi gi mapuk to pathlaga umang kalu hadadi khara awa ba thaba aman kagino da chinda tari be silnau singaina
ꯃꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯐꯧ ꯅꯨꯡ ꯊꯥꯅꯕ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯩꯀꯥ ꯃꯌꯥꯝꯈꯩꯁꯦ ꯑꯗꯨꯗꯒꯤ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯅ shifting cultivation se zoom cultivation haiba sigisina problem achauba amane aduga akhoigi ani subada mi nangai se awareness wat lasu awareness wat te karigena hadu umang te mai thado oga exercise de noi je amuka hausa kani haiba gi mi nangai se da wakhai amane ase tatana hanjil umang de mai thado oga अदुई तादि मागी होगला का जोरी बालो बपांडी नाम गई से अफाबा पांडी दी होगला रोई से अतर फायर रेसिस्टेंट और बपांडी नापी सिंगी उनुंगी पाले होगो पजे नमते अदुई नापी गुम्बा का काजू दुना फॉरेस्ट डिग्रेडेशन आममला तुम बे इशू में आम गई से करवाने तो गया था थिंगना भाई दमका मणिपुर की वना मणिपुर एक्शन प्लान और फॉरेस्ट फायर हाई से CMA chahi 2022 to 2017 sigi action plan sigi manungda karmaina forest fire control tawtage haibagi number 1 control tawnabagi research ta akoigi khunja sing se strengthen tawba moigi mateng lawba moi langai je yaphalaga umangi mai cha phuje control tawbagi akoida imot ama kana si sarkar tai habse akoina study tawba matanga khangye mai makal mangasi class A fire class B fire C fire D fire E fire mai je asuki mati kana ma pone ba shin ba heitraga di asuki mati tamthi ba po mai ne jaki bodi haina ba lai mai ne jaki bodi noi tum jaki ne ba pura mano hogi bodi khan su ka ngone ba aduna mai je jak kana hona biu api ba mai di shin kulo mu mata nang ngone ba akau ba mai di turiya ma ni shin mu mata nang moy anda California da jungle mai jak mano asuki mati tamakra London ni ada aeroplane kaya changna helicopter kaya tana mai kanna ngande mai pura tunda saki aduna mai yeji haiba na nai na shinari haiba haiba indana de mana nangda andriya da hayar signature ni kamai na sina gani any office amada noi hayar signature laibra lai kai lai godown lai godown thamadi lai zuya ya ba Thamadasu yai, aduna, adi forest department sida, aikoina handling oina ba, masi aikoi ski quality level da, install tawda da bani, kamai na sina dagi hai di, hospital da mai amma thet laga ngani, aikoina sina hai da di, karin kana de, ju A fire ju, B fire ju, C fire ju, sina da kudong chai hai na, A B C dai powder hai na, E se kama makhani fire no, ute bate keke Lakapa. B ini kali fire no. Yes, nung takpa. C ini kali no. How nung takpa. Makal ahum jesin apa yai hari nama tu zaman. Kalau kebetulan oh yai ini sih dah jauh dah hari ni. Saya pergi ke basis ni masih review tu oh yai. Masih satu ni masih handle dia lah. Si handle ni asal apa ni mel orang di. Ini dua semua habis lah. Sejak ni habis lah. Kalau tu kat sini kalau ni si kalau ni, malu mai tu yang tu. Asyik lagi mai di sana kuteru lama lagi kapu hai ni. District Congress Association Jiribam na sinduna dibong kunonggi community hall da kangkutara na sarukjaduna sanariba ahanba thingnam paripuri and ichilinau ningsing men's kang tournament disingani ga kunmangagi ngarang sanakiba match da MITL na YLCB bu panjal taramari taruk tamai thian kre match asi e diwana referee ke manglemba amadi TS Herojit na scorer amadi recorder ki thodang lobiki tournament asigi ngasi nungtil pung amataba matamda YLCA ga Yawol club ka sanagani All Jiribam Sports Association AJSA na sinduna Jiribam Higher Secondary School ki sanabungda haukiba April ki tang kun mga dagi team nipa na saruk jaduna chatharakiba
Anisuba Arabjan Begum Memorial Sub-Junior Boys Under 15 Futsal Tournament Lisingani Kunmanga Gingarang Sanagiba Final Match da KMYC na Sinlon Club po penalty kick the goal Taruk Manga Tamaithi Handuna KMYC na tournament asigi champion aduga Sinlon Club na runners up takre. Match asida Idinko Ejoy Kumar amadi Iqbal Hussain na referee 1, referee 2 amadi reserve referee ki thodang lobiki. KMYC ki Sanaroi Komrul jersey number 7 na tournament asigi best player takhe. Final match asida administrative committee Dibong Gram Panchayat ki chairman RK Novinsana All Jiribam Sports Association Jiribam ki president M Brajakanta amadi Chingdong Laikai Jiribam ki KH Abdullah Khan na chief guest president amadi guest of honor oina dais tapam ki loinana final match asigi champion runners up amadi best player gi mana phangkhra basingda mana mathum su jen thokki KH Abdul Khan donated by KH Abdul Khan Chingdong Laikai. It was then distributed by KH Malafika Sundar Bagasini Congress of Lakhipuronline RK Lakhipuronline na Haribanasi Kodo Tambuni. Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Si Tambiba Haure Healthcare Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga Mobile number 939573245 da of Honobio Wellcare Medicos Lakhipur Ward number 8 na Makhal Maka Anaba Kaya Gidamak Maming Leraba Dr. Singna Layang Bagi Kudong Saba Pizari Dr. Yusuf F. Chaudhuri MS Nakong Natonamati Kaunaugi Specialist Amasung Dr. Rehena Sultana MD Angangi Specialist Dr. Ani Asina Nomaizing Kudingi Numitung Bapung Tarani Tuitigi Layang Gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Thangse Kudingi Nungtilpung Ahumdagi Layangani Dr. Setam Bisas MS Dr. Asina Nungsang Gallbladder da Nunglaiba Khoirin Pomba Phimosis Paraphimosis na Chingbagi Layangnanabagi Damak Numit Kudingi Ayuki Pung Nipandagi Mapan Pauba Aduga Nungtilpung Ani Makaidagi na Numidang Pung Mapan Pauba Layangani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtilgi Matamda Layangani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruktagi na Mapan Pauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipandagi na Mapan Pauba Aduga Nungtilgi Pung Ani Makaidagi Taruk Pauba Layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai Amasung Thangze Kudingi Nungtilgi Pung Ani Dagi Layangani Akupa Marol Amadi Bukungi Damak Wellcare Medicos Lakhipur Ward number 8 ke mobile number 8134835398 number asida pau phongna binam hairi Lakhipur online channel asibu yengbiri basingna pau asibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada Maroiba Pao Amukhanna Ngamkhai Paringi Mafam Kuntra Tarukta Pakistana drone Chambri Rom Sejana Dunalanda Rakiba Adubo Bharat Ladmina Mai Pakan Kidre Barak Tampak ki Mafam da Sungarang Kabiguru Rabindranath Thakur gi Ningsing Thorom Pangthok Nakre
Chande Sarma Manipuri Sangit Bidaloy Kasarda Pungi Sayamadi Duhar ki class Haudokre Amasung Jiribam da Chathakiba Futsal Tournament KMYC na champion aduga Sinlon Club na runners up takre. Lakhipuronline YouTube channel gi pau sandok chaba ngasigi wenadi matang asidaloy jare.